mayam po hanamaktada ikopno no krumjari amadi taram noksari PK channel pothaminasi khangminasi channel asina sayol khudingi nomaijing nimit khudingi thamjaba sayol ki Rashifal ngasi sukudol thamjarage ngasi January gi tang 8 dagina January gi tang 15 fawgi oiba sayol sigi Rashifal khudol thamjage ngasi sayol gi Rashifal si khudol thamjadringi mangoinana mamangda sahi gi oiba Rashifal khudol thamjakhre mayamna mapung phana miyeng tabire loina sahi sigi oiba kari fall leiba yengba yaba tatnaba amadi sahi gi oina ikuni yengba yaba khudimak loina sahi sida habidi inglising ani ga kuni thoi sida karam numit sing da pokpa taragadi kari fall lei habina singba kya dasu mathang manaw naina damak khudul tamjarak lagani ngasi gi oina di sayul khudingi nomaijing numit khudingi thamjariba sayul gi Rashifal khudul tamjarage January gi tang 8 dagina January gi tang 15 fawgi oiba sayol sigi Rashifal khudol tamjage taminasi faredudi ngasigi tamjariba sayol gi Rashifal si mahausa gumna kaidana mes Rashifal dagi mathang manaw naina thamjari haraga aroi bidam min Rashifal khudol tamjage aduga ngasigi tangkak ani thamjabagi mawung asina tang 8 dagina tang 13 fawbagi ama aduga lemoriba tang 12 dagina tang 15 fawbagi thamjaraba mathungda mahi masingi amadi pakhang ne sabigi kari fall leri sehul sida habedusu thamjarake ahan bisidi mes Rashifal ko sege mes Rashifal gi oina tang 8 dagina 13 fawgi manungda thajadaba mafamdagi sel fangani nungaiba paw tagani ibung manung santi oigani anobu I paw khomjinba tawgani afaba marup munagani loina na tang 12 dagina 15 fawgi manungda lamda chatpa kaide wanomba wahi nungsigani karwardi mayai oina fagani imung manung sengba sagatpa ngamlagani mahi fajana tawgani aduga pakhang lesabigi oinadi haina singnagani ani subada lokasage bridge Rashifal gi oina tang 8 dagina tang 13 fawgi manungda anauba paw tagani lairik phongani laitin gi thabak tapukning sangani wanomba mamaida mai palakani sumanoma kanagani tang 12 dagina 15 fawgi manungda mingona laikiba sel fangani panduna laikiba sel su fangani sel di makhong pali pochai lepsili mahi gi oinadi akaiba leite pakhang lesabigi oinadi thungnagani mathangda lokasage methun Rashifal gi oina tang 8 dagina 13 fawgi manungda leriba fall asi lamda chatuna anauba marimata marup mapang unaba fangani sel makhong pangani anauba paw tagani mathau singani thodok yamgani aduga tang 12 dagina 15 fawgi manungda imung manung semjin sajingani karbar tobu chokhatgani pochai lepsingani fam hongdo hongjin tawgani mahi gi oinadi kaide pakhang lesabigi oinadi thungnagani mari subud lokasage karkat Rashifal gi oina tang 8 dagina 13 fawgi manungda mathau yamna singani thodok yamgani laitin gi thabak tapukning sangani sayen gi karbar da sel mangani wakhal ga thabak ka manaroi tang 12 dagina 15 fawgi manungda lamda chatpa anaubu marup unawa sel makhong panba matam oigadori thabak mafam hongdo honjin khara leigani mahi gi oinadi kaide pakhang lesabi gi oinadi thungnagani mathangna lokasage Singha Rashifal gi oina tang 8 dagina 13 fawgi manungda lamda chatpa anaubu marup unaba matam oi imung manung mi singda pendaba khara leigani haukiba thabakki wakhalda nungaitaba wakhal leigani fam hongani aduga tang 12 dagina 15 fawgi manungda sayengi karbarda sel mangani mina kalakpa khara leigani section view marapna su yeknaba oigani mathau sili kana bakhra watli mahi gi oinadi sarak sahing khara tawgani pakhang lesabi gi oinadi sakri khara tawnagani kanya Rashifal gi oina tang 8 dagina 13 fawgi manungda
sel makong panba khara leigani suba nomba khajik khajik kanagani karbar toba khara tongani fam hongani ningba thungba watkani tang tarani thoidagina tara manga fawbagi manungdana lamda satpa mathau sinba thodok yamba matam oigadari wanomba sakri thangani imung manung semjin sajingani mahaigi oinadi tapkani pakhang lesabigi oinadi muknagani mathang lokasage tulla Rashifal gi oina tang mapandagina taramathoi fawbagi manungda mingonda leikiba sel fangani thika tawba kanagani marup mapangi upai tawgani semgat sagatpa ngamlagani thabak kharadi aduga karbar tawba kanagani mina sanbigani tang tarani thoidagina tara manga fawbagi manungda lamda satpa kaide lamdu yengba satli mathau singani sel bakong khara pangani mahigi oinadi akaiba karimata leite aduga pakhang le sabigi oinasu thungnagani Brisik Rashifal gi oina tang mapandagina taramathoi fawbagi manungda sel khara fangnaba yai aduga satpagi matam su oigani chatkiba amasung lakhiba matam sapchana leinaba oigadari suba nomba thika tawba karbar tawbadi kanagani ningba thungbadi khara watkani tang tarani thoidagina tara manga fawbagi manungda wanomba sakri thangani fam hongi mina yengsili yeknaba yamgani tusinba piba matam oi mahaidi sakri thangani pakhang lesabigi oinadi marei khara tawnagani asumna mathangda amuk lokasage dhanu Rashifal gi oina tang mapandagina taramathoi fawbagi manungda ano potsai leigani lamtu satpa thoina kaide imung manung wakhal fawnaba watli ningba thungdaba matam oigadori fam hongi wanomba sakri thangi tang tarani thoidagina tara manga fawbagi manungda karbar tawbada sel mangi mina sel thawbadagi khatnai aduga imung manung samjin sajan basu ngamlaroi mahi masing khara tapkani pakhang lesabigi oinadi muknagani mathangda lokasage makar Rashifal gi oina sutang mapandagina taramathoi fawbagi manungda suba nomba karbar tawba kanagani mingonda leikiba sel fangani thika tawba sel sandokpa kanagani wanomba mamaida mai pakani mina sanbigani tang tarani thoidagina tara manga fawbagi manungda imung manung semjin sajanba ngamlagani lamda chatpa kaide fam kaba khara piri anoba potsai malchang lepsinba ngamgani mahaigi oinadi fajana tamba ngami aduga pakhang lesabigi oinadi luhongani asumna mathangda amu lokasage kumba Rashifal gi oina tang mapandagina taramathoi fawbagi manungda mathau yamni singani thodok yamgani sel makong pangani mina masak khangbigani wanomba mai fakani imung manung semjin sajingani loinana tang tarani thoidagina tara manga fawbagi manungda lamda chatpa kaide mina sanbigani marup yamgani sasangi karbar chaukatli mahai fajana chathagani pakhang lesabigi oinadi luhongani asumna ngasigi January tang mapandagina January tang tara manga fawbagi oiba ing 2012 sigi Chayolgi Rashifal thamjariba sigi aroibada khudol tamjage minna Rashifal gi oina tang mapandagina taramathoi fawbagi manungda wakhal yamgani mathau yamgani gari gi thabakta yamna kanagani fi sana lupa karbar tawba kanagani anobu marup fangani lamda chatpa kaide imung manung semjin sajingani aduga tang tarani thoidagina tara manga fawbagi manungda wanomba sakri thangani marupna sel pukigani wakhal sagani sel makong pangani mahaigi oinadi mayai oigani aduga pakhang lesabigi oinadi nuktigi wari saba fangadari asumna ngasigi thamjariba Chayolgi Rashifal asi matang asoida tension janabigi tanjadu yorokle loiba fawba tabiba amadi miyeng tabibagi damak ngawkhaledana thagasari amadi aina Rashifal asi haijarakpa matamda haigedobna hayogda hairoidobna haikiba asoi aran khibik ngakpigani haiba wafamsi thambiraga punamukpu amuga sohna thagasaba phongdoksari kanglai fakna yai fare